ngasi phongkiba tongan manipuri siphong singa masum thokiba thawdo wathok singdigi maru oibe I paw sing khonga saraga manipur top channel gi maikedi gi myamna thamjagi ahanbada ngasi leibak si goiba covid-19 update myamna thamjagi haukiba pung kun gi mari sida leiba asida punamiyoi lising kun traga homdaiga sahumga humdraga taru nauna covid-19 positive oiba thengna rakre hari aduga hairiba pungpham haibidi haukiba pung kun gi mari sida subnagi miyoi sahumga nipana covid-19 positive oiduna laikhidre hainasu ngasi ayuki pung nifan fuki oiba health ministry digi thadorokpa covid-19 update na report tawna phongdoragni aduga subnagi miyoi kuntra lising kuntra ga nithoiga samga maudraga nipana covid-19 digi naba phaduna recover tawkre hainasu report tawri ado hauji hauji poki oiba india pumbegi oina covid-19 report myamna thamjage apun boina hauji phawbada leba asida covid-19 positive oikraba miyai masing si crore ahumga lakh kuntra ga nithoiga subnigi lising nipan ga sahumga kuntra ni haidi adugi active case hauji naduna leiriba miyai masing sina lakh ahumga lising maudra ga mathoiga chawga ga taraga tarukni adugi recover tokiba miyai masing na naba pharakraba miyai masing na apun boina crore ahumga lakh kun go humdoiga lising humdraga mariga samriga maudраga tarini aduga apun ma covid-19 na nan laikhidraba sikraba miyoi masingna lakh mariga miyoi lising nifuga nithoiga sahumga taraga tarini hainasu pausina report tauna phongdorakli atopa report kharanamo bjp manipur gi election in charge bopendra yadav co in charge aniga loinana imphal lakadori Bharatiya Janata Party BJP की National General Secretary ओइबतनतना BJP Manipur Pradesh की in charge पूरीबा Bopendra Yadav को in charge अनिगा लोइनना थासिगी तरागा निपान इम्फाल दा लाकादोरी पाउक्सी एसिना फंगबा पाउगी मतुंगिना को in charge अनि अदुदी प्रतिमा भूमिक अमसुम अशोक सिंगल ने अमसुम मखोइना इम्फाल लाकादोरी बसी इंग्लिश सिंगनिगा कुनगनि थोइदा पांगथोकदोरीबा general election गा मरी लैनना report lauba mikhal gi poram yathokpani suhari pausina makha taradunu hai makhoina imphal da lakadoriba si nongma gi khongsat nate numit khrani imphal leiraga mikhal ga mari leinana wa tanaba gi thabak kya pangthokadori mikhal gi matang na tongan ba committee kya semduna sapsaba mikhal gi thabak paikhatnaba sinnaram gani manipur da bjp no lusingbo lengak leiriba sina maram oiraduna lakadoriba mikhal asida su bjp gi performance hena Thungdana Manipur Minister MLA Amadi BJP Manipur Pradesh ki President A Sarda Devi Office Bearer Singh Mapung Fana Matang Unagadari District Level Amadi Mandal Level Fob ki Lusing Basing Unaduna Lakadaba Mikhal Laugadaba Thawdang Mayam Ama Sinaram Gani Amasum Lakadoriba Mikhalda BJP ki intending candidate Oiriba Singasu Unaduna Wari Sanagadari Haina Paushina Sufungdorakli Atopa pawamanamo network fangdabana online class tawba yadre awanong pok lamdamasigi freedom fighter Rani Gaideliugi khul odiba Manipur state ki Tamenglong district ki manungsana leiriba loinana national highway number 37 gi manakta leiriba nungkaw khul asidadi mobile phone gi network fazana phangdabasina online class tawba yadaba amadi net banking amasum paw fogdun da awabu oide haina nungkaw village search ki secretary Lungsang dai kamaina paumising unaba amada makhatana phongdoraki maana makhatana haikibada khulasida leiriba Airtel tower sing asina fazana thapak tawdabana maram oiraga yamna nungaitre amadi athuba matamda network phonganbiu hairenasu pausina makhatana phongdorakli atopa report amanamo smartphone piragani se minister gi college mahairoi e support scheme gi makhada lilong haurebi college tamliba BPL amata pokpa Nupimacha weaker section gi imungi mahairoi sing smartphone piragani Thausil assist minister na mai masingi lamda mahairoi sing bu pongning thogat poina paikhatpani Thausil asigi damak saliba thasigi taraga manga fawda college authority da contact torakani haiden su pausina su phongdorakli atopa pawamanamo north east da ahanbo oina transgender anida certificate ID card yenthokre Ministry of Social Justice and Empowerment Government of India ki makhada transgender singi oina rule manga transgender persons protection of rights rules 2020 amadi transgender person protection of rights act 2019 section 6 ki makhada
national portal transgender.dosje.gov.in da register tawraklaba Bisnupur district ki transgender anida DC Bisnupur Krishna Kumar na maki office chamber da ngasi ID card and certificate yenthokre thauramdura DC Krishna Kumar na phongdokhibada ngasi transgender singda central amadi state government na piriba kudong sahaba sing mapung fana lauge hairabadi transgender khudimana national portal asida register tabiyu mari lenaba document sing submit tabiyu district administration gi site gi masigidama dedicated nodal officer oina AC to DCL body appoint tawre hainasu pawsina su phongdorakli atopa report amanamo COVID-19 की सत्ना कंगलोन थुगाई बसिंग फोगातुना फाइन थियन बगी थबक सथरी स्टेट डिजास्टर मैनेजमेंट अथॉरिटी न COVID-19 लाइसेंस मनुंग असिदा लाइंगांग पीरी बसना कंगलोन सिंग थुगाई दुना मियाम तिन मफमदा फेस मास्क उपतबा सोशल डिस्टेंसिंग ngaktaba मियाम तिन मफमदा tin sitpana sing amadi curfew thugai duna tholakpa miyoi sing National Disaster Management Act 2005 amasum atopa appropriate law gi matungina Manipur Police Department fogatuna makhoi bu wakhal tahallaba matungda fine thian begi thabak sathari ngasisu sana kanglon sing thugai duna tholakpa miyoi kunthra ga mari fogatuna makhoi digi fine oina lupa lising taret ga sawa thian ki sohari Makhatan ek asigi makhara COVID license sandoktanaba thamliba lenga ki sana kangon sing thugai tuna tholakpa miyoi singda akanba legal action lokhat kani haina Manipur Police ki COVID-19 Nodal Officer Inspector General of Police Ops E Priyo Kumar na khuyek piduna thadurakpa sirolamadasu phongdorakli pawsilu silakpon state sigi wangmra thokpa topa maruiba pawkhraga myamda thamjage Biden Jinping anina thataret ki matung ahan boina unaduna tension hantananaba khanakre haukiba thataret ki matamasida US President Joe Biden amasum China gi Premier Xi Jinping ani ki marakta karigumba makhal gi wari wata amata sanadana tumina lainaruraba matungda ngarang minute maudra subna ahan boina wafam kya khanakre Malem gi khwaidagi hena sakti leiraba leiba ani ge marakta muknaba madi yengthinabagi thawongsing leihandanaba lusing bani na maru oina khanaki US President Biden ahanba oina office pairakraba matungdagi ngarang wari sanaki baduna China amasum US ani gi marakta wari sanabagi thawongsi anirak subne haukiba sei kya marum yengthinabagi wai wata sing sizinaduna laknakiba super power ani gi marakta kala yengthinabagi amadi angam tanabagi thawongsing hantahananaba amadi sakot thorangi mari leinaba hiramda ehenba mari sagatpa ngamnaba wafam sing khanaki hairi enasu pawsina makhatana palli loisilakpoina to report khranamu Taliban pansirdi attack sathabada tengbangi haiba wafam Pakistan yakhidre Afghanistan gi pansir tampakta leiriba Resistance Force ki matakta Taliban fighters singna offensive sathaduna attack tawada Pakistan Taliban gi mateng pangsil haina phongdo ki buwa mama Pakistan gi mekediga akan mamong da yaning da phongdokre laiba adugi foreign office ki wangangloi Asim Iftikharna wapam asi phongdo rakhiba galoinena sirak riba maraladu propaganda campaign gi angak pathawongni Pakistan gi mingsa thianana ba atamnana satharak pathawrang ni sohaki Islamic militant group ama oriba Taliban haukipa ningthoka numita pansir tampak mapung fana khudum janba ngamle haina claim tawkhraba matungda Pakistan Taliban gi mission da leptuna resistance force ki mathak sathakhiba Taliban gi offensive aduda Pakistan mapung pana mating pang khaba report kya lakhibani pawgi likhun sing adugi matung ina Taliban pansir da akan ba offensive sathakhiba aduda Pakistan makhoi gi special force pick thana tongba helicopter kungatere sizina kemadi drone strike kayamar resistance force ki mathakta sathaki haina phongdorakhibani haina su pausna palli atopa report amanamo English lona wari sanaraga Hindi na khumlakpa fanitism gi thabak sing aphabanate god khunayamada dharmada ka hena ngausinduna fanitism gi thawong sathaba haibise aphaba khak oidi haina Madras High Court na Union Government ki miyeng singchinkre Madurai digi MP amana center da English loan da iba letter ama thakibegi pakum Hindi loan da pirakhiba thawongbu karemnaraduna Senai High Court na wapam asi phongdorakhibani handa High Court asina pikhiba order amagi matung ina Union Government na kanagumba lanai miyoi natragana government agency oirabasu maikai amadigi English loan da representation iduna pirakpa matamda sab manana English loan na pakum pifam thui haiki
Madras High Court ki Madurai bench na pass tawkiba order adu Justice and Kirubakaran amadi Justice and Duraiswamy anina saba double bench amana takibani. Madurai gi MP su Ben Katesana thangalakiba case amagi hearing sathabada Judge anigi bench aduna order adu pikibani. Ben Katesan hairiba MP adu Tamil Nadu da leiriba Communist Party of India Marxist ki losing mamas oiribani hari Magno Home Affairs Ministry da sirol ama English lon da iduna thakibagi pakum oina Ministry asina Hindi lon da sirol tharakibabo singnaraduna Madras High Court ki Madurai bench da wakalakibani hainasu pausna makhatana phongdurakli Paushulu Shilakun report ang katanga mayam na thamjaramge Madhya Pradesh ki Damo district ki khul amada Nong tahannanaba Nong gi lai khurumbada thauramga mari lainana sahi nauriba Nupimacha singbo phi Thungdana lai haraunaba Pareng Lambida salan khibagidamag miyoi nipan Nupimacha yauna police fogat kre amasum makhoigi mathakta criminal law pan kre hainasu thajaninga oiba source amana makhatana su phongdorakli duga haujuko nedi pawsi matanga sai lusinjarage masum pathoksu gibra soiki plan ki biyars myam nga pigani matam gi maru bi pawsing myam da leptana update pijarake ngaminasi hainasu channel sigi mekedi gi thamjari and thank you